mayambo taramna okjari ngasi si wari watai haibado dum tare wari watai ya dum matang sana batare ado aina ngasi mayam ga sana jaga deba wari sina tai nate aigi subscriber singi marakta mioi yambat nate mioi ama ni khaktang ni akoi kana gumba singna na yamba ahum lila gi matang da ni ko hajaja lila yawba yamba hum khaki direct maming je pallaga haibireba yamba ahum si yawba lila se thabiro hana madugi matang dai amtang sengdok jage aduga aina si haidana unsubscribe ti tawbi kinu songi khudong chabajo dum pijara kani madu ai ngasi gi video je lo bhau yang biu soina khudong chaba pina bagi wahai jo ai dum haijara ke ba karam ba yamba no haraga dine kakching khunau gi ta komon aduga langthaban gi taro bindro aduga amana sargya oikraba khabi gi ta chinglen yamba ahum sigi yawba lila tharau haidana subscriber singna haibirei subscriber singna hari bo famja ai accept tawi ai thajaningi adubu masida aina hajaningi bana aina hujik thajari lila si 1980 gi mamang da sanaki lila ngaktani 1980 gi matungda sanaba lila de ai huji ki oina di paikhacha de ai lila paring sidi 1980 gi mamang da sanaki lila ngaktani ba aduga ngasagi haibiriba yamba tarobindroga ta chinglin ga sidi 1980 gi matungda lila yaurkhibane ba tarobindroga ta chinglin ga na lila yaubasi 1980 gi matungda isai lila haina khangnaba lila makhanje masilla a matungda ta chinglin ga tarobindroga si lila yaubane ba huji aina sandokjari basina isai lila laktinga gi mamangi 1980 gi mamangda sanakiba lila ngaktane ba matamda lila chatlamba singje hujikti ayamana loina sargi oikhaba ngaktaneba hinghoba je pangyaw yawdreba aduna aina haje je tarobindro ga ta chinglen ga yawba lila si aina hujik sandokchariba lila paring sida di ai thaba sing ngamaroi maramdi makhoi yawdngai mamangi lila oibina adubu aina mayamda yamna thajaba ma thamaga hajagadaba amna aina santoiba ariba lila paring je masi loira matungda sei lila haina mayamna khangnariba hujiki anauba lila jigi paring amuk sandokjarkeba aduda tarobindroga ta chinglen ge yawba lila si mayamna pamnaba actor ngaktanina marang kaina dum thana ba se lila ayamba dum thana ba I honajageba aduga hoi mayamna haiba du chumba wafam di lei madu masu ai hajage akoi kakching khunau gi ta komonse madi ariba lila si yawrami ta komondi kamai tawgebu rambhagi wathok kaina adigi chagi khuji kaina ariba lila se dum madi yawre aikoina angang piktu oingai di ta komon se dum masakse ure adubu amu masi ta komon gi da mu hajaning bamna ta komon gi hanagi lila ariba sei lila laktingai mamangi ta komon gi lila si matamdugi ahalaman singna recording si tawbiramdaba radio da su lairamde adadagi akogi kese nungseta su lairamde ai thibaya bade ai thigachare masi recording je suktau tawbiramdreba aduna upaisi leitaba adu hojik ta komon hoi kan kari hoi contact toroga amu makhoi kauraga nauna record lawgadaba si ai hotpadi adum hona janinge adubu masida amu khudong jaroi dawna ta komon ga lila yawminarpa actor je ayamana thukkiba sikiba ngakta oireb laikidaba ngakta oireb ikhalak pada dilla yarak punina magi la ariba sing yawmina ku la party ayamana sikhi boy ba aduna paji laitaba aduna aina haje mayamna pamnaiba actor yamba ahumje masi aina chathajariba ariba la paring se loraga anabu la paring se ai pakhachage sungjo soidun ai thajage aduda yamba ahumjigi lila se adum ai marang kaina hapna bo honajage adu matam khradang di adum ngaiminasi aduga maraksida aigi monetize tawbadusu yanabasi mayamga aiga dum khanarga dum tawminasi haibasi ma ai mayamda thamjage aduga mayamga aiga amu yam naksinna loinabasi ai amu pame haibadi amaga mateng pangnabaje hujikti hona sum mayamna ingonda mateng pangbibase hauramnina haidi imu matagi miyoidawna nungtigi unarga wari watai sanaba ama masigumbai mongsi adum pame aduna aigi sakti mayamna
उबीरे खंबीरे मयाम की शक्ति अइना उबै खुदोंग चाबजे लेजदे मसिगी नमुक्ताजु अइ नुंगाइता फोंदोकचारी अदुबु करिगुंबा लंबी लमखांगदा मयामगा अइगा थेंगनरगदी एनी अइबु खंगबा अइगी सब्सक्राइबर सिंगी मनुंगदगिबु ओइरो सब्सक्राइब तौबिदबु सिंगी मरक्तगिबु ओइरो अइगे लंबीदा एक डायरेक्ट थेंगनरबा सी नुपासिनी अइगा जय कुमार सेने हे खंगबा यावगदी खुदक्ता कौबिरो अइना कनानोने हे कायना हे खनबगी इंगंगपगी टाइमिंग मतेक अमदि लैगनिबा अदु लैजसनु कछु कायदे अदुगा सुमाइन तौना यूट्यूब ता दुम तौबनी अदा तौबनी हाइबगी वारी सिमा तौरगदी अइनासु कंपलसरी अदोम लो वेलकम तौगनिबा अदगी अइना मु लोइसंदिङाइदा अइना मु हायनिङिना नो अखोइ चिंगजे मसि नोमुतंग कामिनासि कोइ भिडियो येंगिबे चिंगा अइगे पुन्ना हाइबजब तारेको कामिनासि हाइबदि अखोइगी चिंगसिदको चिंगजे कारगा चिंगथकसिदा अइना वारी वाताइ सुम साबदा मयामदा खितंग इंटरेस्ट ओइगदबा खरा अखोइ चिंगसिदा लैयबा करी करिनो हारगदि अखोइगी मणिपुरगी अरिबा यामना लीरबा वारीगे समनाबा चिंग ओइना तौवेबा अखोइ चिंगजे अदुगी वारीदो अइ सुम लिजगेबा ngasigidamakta di mayambu ai saida sum bidai lagjarage bye